Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adom thaujal nizari mayamda khudol tamjari phungawari Rajkumar gi thambal thaina mamangaida laibak amada panba ningthau macha amaga mantri macha amaga mataw sanarami makhoi ani asi asukki matik nungsinana luna chana tinarami makhoi ani asi amana siba maphamda amasu sigani chare chaminagani hele henminagani asi haina duna lupa khaujau sana khaujau puraduna laibak kaya koirusi haiduna koiba thorak lei puksel khoijal tinaraba nungsiraba marup ani adu laibak kaya lalak le laibak kaya koirak le tha kaya haukhiduna chahi kaya phajilak le lupa khaujau sana khaujau do mayeng asum tarak le singpat pukri guha kaya landuna phajaraba umang wamang ningthi jaraba Fajaraba Fura Dalan kaya urakle yenglakle Makhoina koirakpa laibak tuda lairamba ningthau angam athau sing aduna laibak koina koirakpa ningthau macha amadi mantri machani haiduna taramno okpiduna laijaba khudol pot tamduna pije pithak tawbiduna laibak adugi fajaraba mafam kaya lamjing biduna yenghalli asumna laibak mathang koirakpana kaina thangda yamna fajaraba ingtapna panba piktakna khundaba laibak amada thunglare laibak adu makhoina koirakpa laibak kaya sing adudagi itop topi laibak adugi praja sing adu thabak kan suja nomjarami yamna nungsi chanana hinglammi lamdam asida mingondigi niba amadi huranbasi yamna ikainarami Palam liba ningthau adusu achan miran naidaba praja singidamakta khanba sangjarak laba singbu thaujan biba ningthauni haibasi taraduna marup anidu konung tamna laklammi marup anidu sagoldagi kumtharaktuna konunggi hojangduda changi hek tawba maktada ningthau machado ha nungdambi haina khangprek khangna laurumlaga loksing mangduna laimaida wanthakre Sahi kaya tinarakpada amukta thengnaraktriba ningthau machagi maong aduda mantri machadu pungak ngakre leiramliba thongsangba sing adusu ngakpana kham thengkre laikangda lai laukrabugum lei mayam changduna laikatnaduna lawaida sor kamsinduna ising yeiduna laikatnara phawbada ningthau macha adudi wakhal loksing lakhidre mantri macha amadi thongsangba sing adu Tawpham khangdrei asigumba angakpa thogdok asigi paw asi ningthaugi sana nakong yaukhre kari matongno adudi laibak kaya koirakpa mahakpu amuk misi mina thoktuna laibak wathok oigadoribra asi khalladuna ningthau masama khongleng laktuna ningthau machadubu ana layeng sangda pusalle laibak adugi akhang ahi maibi kayaga tanare Masidasu pharakpa kawba laikhidre lai tonglabagumna aingonda piyu asi khakta haiduna laikhre asigumba angawbagumlaba ningthau machagi anaba maong adu munne yenglaga konunggi aphawba panji amana kari no khotuna khotlaga yengduna hairei laining thau kari su tawraroida anaba si laina tinasu karimata laite Hunpham thokpa mihulsu karisu kaidena holi mamangda ukhiba arang arak ama taibang asida urubadagi pakhatuna wanthakibani mahaksi tapna wakhal loksing lakani adubu mahakna mangonda piyu hairiba posak asi hek pibaga amuk wanthakigani amadi pot leiriba mafam adu thadokuna chatlu haiba khak yaroi aduga yamna luriba amana laining thau
ꯑꯅꯥꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈꯤꯕ ꯌꯥꯏ꯫ ꯑꯃꯥꯏꯕ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯂꯣꯏꯅꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯈ꯭ꯔꯦ꯫ ꯀꯔꯤ ꯀꯔꯝꯕ ꯑꯔꯪ ꯑꯔꯥꯛ ꯑꯣꯏꯔꯤꯒꯕ ꯑꯁꯤ ꯍꯥꯏꯅ ꯑꯃꯗ ꯍꯪꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯗꯤ ꯑꯃꯥꯏꯕ ꯄꯥꯟꯖꯤ ꯑꯗꯨꯗꯁꯨ ꯀꯔꯤ ꯀꯔꯝꯕ ꯑꯔꯪꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯏꯕꯒꯤ ꯏꯪꯒꯤꯠꯇꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯔꯝꯃꯤ꯫ ꯃꯃꯪꯗ ꯂꯥꯎꯕꯒꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯥꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯃꯍꯥꯛ ꯑꯩꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ꯫ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯃꯍꯥꯛ ꯑꯩꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯊꯝꯕꯥꯜ, ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯃꯥꯏꯕꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯁꯥꯁꯦ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯁꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯀꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯍꯩ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯈꯨꯖꯤꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕ? ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯖꯤꯜꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ꯫ ꯍꯩ, ꯍꯥꯏꯌꯨꯅꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯥꯏꯇꯣꯡꯕꯤ ꯃꯥꯏꯕꯤꯒꯨꯝꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯍꯣꯖꯪꯗ ꯊꯣꯉꯥꯛꯄꯤꯒꯨꯝꯅ ꯂꯩꯔꯤꯕꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯤꯡꯊꯧꯗ ꯄꯥꯜꯂꯤꯕ ꯈꯨꯖꯤꯜ ꯑꯗꯨ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯖꯤꯜꯅꯤ꯫ ꯈꯨꯖꯤꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯥꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯃꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯀꯨꯃꯥꯔꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯒꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯊꯧ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯅꯤꯡꯊꯧꯒꯤ ꯍꯣꯖꯪꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯨꯠ ꯃꯁꯥ ꯍꯩꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯨꯔꯇꯤ ꯁꯥꯕ ꯑꯃꯅ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯁꯥꯔꯕ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯤꯡꯊꯧꯗ ꯍꯥꯞꯂꯤꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯈꯨꯖꯤꯜ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯔꯛꯏ꯫ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯎꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯂꯥꯏꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯄꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯂꯥꯏꯅ ꯍꯥꯏꯕꯒꯨꯝꯅ ꯆꯨꯝꯗꯨꯅ ꯀꯔꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯈꯟꯅꯔꯝꯃꯤ꯫ ꯀꯔꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯈꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯗꯨꯗ ꯂꯣꯏꯅ ꯏꯟꯊꯣꯛꯂꯦ꯫ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯃꯤꯟꯅꯔꯛꯂꯤꯕ ꯃꯔꯨꯞꯇꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯐꯅꯕ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯏꯇꯥꯎꯅ ꯑꯁꯨꯝꯅ ꯋꯥꯔꯒ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯇꯥꯎꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯥꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯕ ꯇꯥꯔꯕꯁꯨ ꯍꯤꯡꯃꯤꯟꯅꯒꯅꯤ, ꯁꯤꯕ ꯇꯥꯔꯕꯁꯨ ꯁꯤꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯁꯨꯝ ꯀꯣꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯜꯂꯤꯕ ꯆꯣꯏꯔꯣꯜ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯑꯇꯣꯞꯄ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯍꯩꯁꯤꯡꯂꯕ ꯑꯃꯥꯏꯕ ꯄꯥꯟꯖꯤ ꯑꯗꯨꯅ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨꯕꯨ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯥꯟꯖꯤꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ, ꯃꯨꯔꯇꯤ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯈꯨꯖꯤꯟ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯁꯥꯗꯨ ꯄꯤꯕꯤꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯔꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯋꯥꯟꯊꯈꯤꯕꯗꯒꯤ ꯍꯟꯊꯔꯛꯇꯕ ꯌꯥꯏ꯫ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯒ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯃꯗ ꯀꯥꯏꯅꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯁꯤ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛꯅꯈꯤꯗꯣ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯅꯅꯥꯏ ꯒꯇꯤ ꯄꯥꯝꯕꯩ ꯂꯩꯖꯗꯦꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯄꯥꯟꯖꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯔꯨꯞ ꯅꯤꯡꯖꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯤꯡꯊꯧ, ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯇꯥꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯪꯅꯅꯕ ꯊꯤꯒꯅꯤ꯫ ꯏꯇꯥꯎꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ
ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯕ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯈꯨꯗꯛꯇ ꯁꯒꯣꯜ ꯄꯥꯎ ꯆꯦꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯁꯥꯕ ꯄꯨꯝꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯦ꯫ ꯃꯨꯔꯇꯤ ꯁꯥꯕ ꯑꯊꯣꯏꯕ ꯁꯥ, ꯃꯁꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤ ꯀꯅꯥꯅ ꯁꯥꯕꯅꯣ? ꯀꯝꯗꯧꯅ ꯃꯨꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯖꯤꯜ ꯑꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯇꯨꯅ ꯍꯥꯞꯈꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯨꯔꯇꯤ ꯁꯥꯕꯁꯤꯡꯗ ꯋꯥ ꯍꯪꯒꯠꯂꯛꯂꯕꯗ ꯃꯨꯔꯇꯤ ꯁꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯒꯤ ꯍꯣꯖꯪꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯅꯅꯥꯏꯅ ꯀꯠꯆꯕꯅꯤ꯫ ꯃꯨꯔꯇꯤ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯐꯖꯔꯕ ꯈꯨꯖꯤꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯗ ꯃꯨꯔꯇꯤ ꯑꯁꯤ ꯀꯠꯆꯅꯅꯕ ꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯐꯨ ꯁꯥꯕ ꯑꯃꯅ ꯈꯨꯖꯤꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ, ꯏꯇꯥꯎꯅ ꯁꯥꯔꯤꯕ ꯅꯨꯄꯤꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯍꯥꯞꯄꯨ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯝꯕꯅꯤꯗꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯈꯨꯗꯛ ꯑꯗꯨꯗ ꯆꯐꯨ ꯁꯥꯕ ꯑꯗꯨ ꯀꯧꯈꯠꯅꯕ ꯌꯥꯊꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯆꯐꯨ ꯁꯥꯕꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯅꯥꯏ ꯑꯩꯍꯥꯛ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯠꯆꯗꯨꯅ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯒꯠꯆꯔꯨꯔꯒꯦ꯫ ꯂꯣꯏꯅꯅ ꯈꯨꯖꯤꯟ ꯃꯄꯨ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯅꯥꯏ ꯑꯩꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯈꯨꯖꯤꯟ ꯃꯄꯨ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯨ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯔꯨꯞ ꯅꯤꯡꯖꯕ ꯃꯔꯨꯞ ꯅꯤꯡꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯕꯤꯔꯒꯦ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯁꯅꯥ ꯋꯥꯈꯜ ꯇꯧꯕꯗ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯨꯝꯂꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯅꯍꯥꯛꯅ ꯃꯔꯨꯞ ꯅꯤꯡꯕ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ꯫ ꯅꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯂꯝꯂꯒꯦꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯁꯥ ꯊꯤꯕꯗ ꯂꯦꯝꯅꯃꯛ ꯅꯃꯥꯏ ꯄꯥꯛꯆꯕ ꯑꯣꯏꯖꯔꯛꯎ꯫ ꯆꯠꯂꯨ ꯆꯠꯂꯨ ꯅꯨꯄꯥ, ꯅꯊꯧ ꯄꯥꯡꯊꯣꯛꯆꯔꯨꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯏꯐꯃꯪꯒꯣꯜ ꯃꯀꯣꯛꯊꯛꯇ ꯍꯥꯞꯂꯗꯨꯅ ꯃꯄꯥ ꯁꯛꯂꯕ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯃꯔꯨꯞꯀꯤꯗꯃꯛ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯃꯄꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯐꯨ ꯁꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯆꯐꯨ ꯁꯥꯕ ꯑꯗꯨꯗ ꯇꯥꯍꯜꯂꯦ꯫ ꯈꯨꯖꯤꯟ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯆꯐꯨ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯏꯇꯤꯡ ꯇꯤꯡꯅ ꯁꯦꯡꯅ ꯋꯥ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯝꯗꯧꯕꯅꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 4-5ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯃꯔꯨꯞ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯃꯈꯛꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯃꯦꯂꯥꯗ ꯁꯪꯒꯣꯝ ꯑꯐꯝꯕ ꯌꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯪꯒꯣꯝ ꯆꯐꯨ 700 ꯈꯛ ꯄꯨꯔꯅꯤꯃꯥ ꯅꯪꯅꯕ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯡꯂꯝꯕꯗꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯁꯪꯒꯣꯝ ꯆꯐꯨ ꯁꯥꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯠꯅꯒ ꯀꯌꯥ ꯐꯠꯇꯕꯅꯦ꯫ ꯆꯐꯨꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯑꯃ ꯊꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯇꯦꯅꯋꯥ ꯑꯃꯈꯛ ꯃꯆꯤꯟꯗ ꯃꯨꯛꯇꯥ ꯄꯨꯕꯒꯨꯝꯅ ꯄꯨꯡꯂꯪ ꯂꯪꯅ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯆꯨꯊꯦꯛꯇ ꯍꯩꯅꯧꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯎꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯨꯛꯇꯥ ꯃꯇꯨꯝ ꯑꯃ ꯀꯦꯜꯂꯛꯄꯒꯨꯝꯅ ꯀꯔꯤꯅꯣ ꯑꯃ ꯇꯥꯈꯤꯕ ꯎꯖꯍꯧꯏꯗꯣ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯌꯥꯝꯅ ꯐꯖꯔꯕ ꯈꯨꯖꯤꯟ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯨꯔꯇꯤ ꯁꯥꯕ ꯑꯩꯒꯤ ꯃꯔꯨꯞ ꯏꯇꯥꯎ ꯑꯗꯨꯗ ꯏꯇꯥꯎꯒꯤ ꯃꯨꯔꯇꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯄꯤꯖꯈꯤꯕ ꯈꯨꯖꯤꯟꯅꯤꯗꯣ꯫ ꯆꯐꯨ ꯁꯥꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯗꯣꯝꯗ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯅ ꯂꯥꯡꯇꯛꯅꯅ ꯍꯪꯖꯔꯕꯗ
ꯆꯐꯨ ꯁꯥꯕ ꯑꯗꯨꯅꯁꯨ ꯇꯦꯅꯋꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯈꯪꯕ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯇꯨ ꯃꯥꯡꯗ ꯎꯔꯤꯕ ꯑꯆꯧꯕ ꯆꯤꯡꯖꯥꯎꯁꯤ ꯂꯥꯟꯊꯣꯛꯂꯒ ꯆꯠꯄꯤꯌꯨꯗꯣ, ꯑꯗꯨꯒ ꯄꯥꯛꯂꯕ ꯄꯥꯠ ꯑꯃ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯑꯋꯥꯡ ꯑꯣꯜꯂꯒ ꯌꯦꯡꯕꯤꯌꯨ, ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯃꯨꯛ ꯂꯩꯔꯝꯒꯅꯤ꯫ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯍꯤ ꯍꯣꯜꯂꯒ ꯆꯠꯄꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯃꯛꯇꯗ ꯂꯥꯏꯑꯣꯏꯔꯕ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯇꯦꯅꯋꯥꯁꯤꯡꯒꯤ ꯃꯀꯣꯜꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯇꯦꯅꯋꯥ ꯅꯤꯡꯊꯧ, ꯇꯦꯅꯋꯥ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ 3ꯂꯛ ꯀꯧꯕꯤꯌꯨ꯫ ꯁꯣꯏꯗꯅ ꯇꯦꯅꯋꯥ ꯅꯤꯡꯊꯧ ꯑꯗꯣ ꯄꯥꯏꯊꯖꯔꯛꯀꯅꯤ꯫ ꯃꯉꯣꯟꯗ ꯑꯗꯣꯝꯅ ꯄꯨꯕꯤꯔꯛꯂꯤꯕ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯍꯪꯕꯤꯌꯨ꯫ ꯂꯤꯈꯨꯟ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯖꯩꯗꯣ꯫ ꯆꯐꯨ ꯁꯥꯕꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯥꯒꯤꯁꯤ ꯊꯥꯖꯕ ꯌꯥꯕ ꯋꯥꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ, ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯑꯁꯤ ꯌꯧꯅ ꯈꯪꯂꯤꯕꯅꯣ? ꯅꯍꯥꯛ ꯃꯥꯏꯕ ꯄꯥꯟꯖꯤꯔꯥ? ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯅꯥꯏ, ꯑꯩꯅ ꯁꯤ ꯌꯧꯅ ꯈꯪꯖꯔꯤꯕ ꯑꯁꯤ ꯑꯇꯩꯗꯒꯤ ꯅꯠꯇꯦ, ꯅꯅꯥꯏꯅ ꯂꯣꯏꯖꯔꯤꯕ ꯇꯦꯅꯋꯥ ꯑꯁꯤꯗꯒꯤꯅꯤ꯫ ꯆꯐꯨ ꯁꯥꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯆꯐꯨ ꯁꯥꯕꯅ ꯇꯥꯛꯄꯤꯔꯛꯄ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪꯗ ꯂꯥꯛꯇꯨꯅ ꯇꯦꯅꯋꯥ ꯅꯤꯡꯊꯧꯗꯨꯒ ꯎꯅꯔꯦ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ, ꯂꯪꯇ꯭ꯔꯤꯛ ꯂꯪꯕ, ꯅꯤꯡꯊꯤꯖꯔꯕ ꯁꯅꯥ ꯑꯍꯤꯡꯕꯒꯨꯝꯅ ꯉꯥꯡꯂꯕ ꯇꯦꯅꯋꯥ ꯃꯆꯤꯟꯗꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯦꯅꯋꯥ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯗ ꯍꯪꯂꯛꯏ, ꯑꯁꯨꯛ ꯂꯥꯞꯅ ꯎꯃꯪ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯎꯅꯕ ꯂꯥꯛꯂꯤꯕꯅꯣ? ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯃꯆꯥꯒ ꯑꯩꯒ ꯏꯇꯥꯎ ꯁꯥꯟꯅꯗꯨꯅ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯔꯛꯄꯗꯒꯤ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯦꯅꯋꯥ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯨꯖꯤꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯦꯅꯋꯥꯁꯤꯡꯒꯤ ꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯄꯨꯖꯔꯛꯂꯤꯕ ꯈꯨꯖꯤꯟ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯇꯦꯅꯋꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯖꯤꯟ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅ꯫ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯀꯧꯈꯠꯇꯨꯅ ꯀꯅꯥꯅ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯅꯋꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯀꯧꯈꯠꯂꯦ꯫ ꯈꯨꯗꯛꯇ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯕ ꯇꯦꯅꯋꯥꯁꯤꯡꯒꯤ ꯆꯥꯎꯔꯕ ꯁꯚꯥ ꯑꯃ ꯁꯤꯜꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯔꯛꯄ ꯈꯨꯖꯤꯟ ꯑꯗꯨ ꯎꯠꯂꯒ ꯇꯦꯅꯋꯥ ꯅꯤꯡꯊꯧꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯩꯒꯤ ꯄ꯭ꯔꯖꯥ ꯀꯅꯥꯅ ꯈꯨꯖꯤꯟ ꯑꯁꯤ ꯆꯐꯨ ꯁꯥꯕ ꯑꯃꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯊꯥꯗꯔꯨꯏ? ꯀꯅꯥ ꯀꯅꯥ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯏ? ꯌꯦꯡꯉꯨ, ꯃꯔꯨꯞ ꯅꯤꯡꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯈꯪꯅ ꯈꯪꯅ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯊꯣꯛꯇ꯭ꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ, ꯅꯁꯥ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯇꯦꯅꯋꯥ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯄ ꯍꯪꯂꯛꯄ ꯑꯃꯗꯤ ꯈꯨꯖꯤꯟ ꯑꯗꯨ ꯌꯦꯡꯅꯔꯒ ꯇꯦꯅꯋꯥꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇ ꯑꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯇꯦꯅꯋꯥ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯊꯥꯗꯨꯅ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯇꯥꯎ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ, ꯀꯅꯥꯒꯨꯝꯕ ꯈꯨꯖꯤꯟ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯊꯣꯛꯄ ꯉꯝꯕꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤ 100, ꯕꯣꯔꯣꯏ ꯄꯥꯝꯕꯤ 100, ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ 100, ꯍꯩꯅꯧ ꯄꯥꯝꯕꯤ 100, 100 ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯊꯥꯖꯗꯨꯅ ꯎꯃꯪꯒꯤ ꯃꯁꯨꯡ ꯑꯃꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ, ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯀꯥꯏꯅꯊꯪꯗ ꯇꯦꯅꯋꯥꯒꯤ ꯁꯚꯥ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ
ꯍꯩꯀ꯭ꯔꯦꯡ ꯃꯁꯥ ꯑꯀꯪꯕꯗ ꯇꯣꯡꯕ ꯃꯄꯣꯞ ꯀꯥꯏꯔꯕ ꯅꯈꯥꯡ ꯇꯦꯛꯂꯞ ꯇꯧꯕ ꯃꯆꯤꯟ ꯉꯥꯡꯖꯗ꯭ꯔꯤꯕ ꯇꯦꯅꯋꯥ ꯂꯝꯆꯥ ꯑꯃꯅ ꯇꯦꯍꯧ ꯇꯦꯍꯧ ꯅꯣꯛꯐꯦꯠ ꯇꯧ ꯃꯃꯤꯠꯅ ꯅꯤꯡꯊꯧꯗ ꯌꯦꯡ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯗꯅ ꯃꯊꯃꯣꯏꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯌꯦꯡ ꯃꯆꯥꯅꯨꯄꯤꯗꯨ ꯂꯧꯔꯕꯗꯤ ꯎꯂꯛꯀꯗꯧꯔꯤꯕ ꯑꯋꯨꯟꯄꯣꯠꯁꯤꯡ ꯑꯗꯨ ꯋꯥꯈꯜꯅ ꯌꯧꯅ ꯁꯥꯒꯠꯇꯨꯅ ꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ngasi mantri macana purakliba khujin asigi wari wakhong langla langjin nanai ai nattana kanasu khangloi ai se khwaidigi akhangba akhangni ai khangi ai se akhangni akhang mapuk kaiba tenowa adugi wadu tabada mantri machadu mathwai nungai jare asomda konungda leihoriba mataugi punsi kanba ngamjaragani khanbada mathwai nungai jare madudagidi tenawa ningthongna mapop kairaba tenawa aduda asumna hairaklammi yengu mahaki marupki thawai gi damaktani khanduna lakchariba mantri macha se nungsidra aikhoi mahaki mateng pangsi khujin asigi wari haurakpham asengba adu marik chumna liyu matam aduda nakhang tekpa tenawa lamcha adu ningthaugi mamak soidana oiragani haibagi nungaibu manglan amaga loinana tenawa aduna saba aduda ponglapna hairaklammi iningthau ibungo matam amada nanaina angang nina khangjadaduna mamal tangba muktani khanduna iningthauda kacharubada taibang miyoibagi khujin oiramba aduda iningthauna aingonda ningthau aibu usitte namit onde haiduna umang asida paliba uhai wahai amata saba yade haiduna ahakpa chairak dandi pibibada nattana iningthaugi ichanupa oktaba mathantana aibu phubadi kiraduna mamanaba choithi choikhat khara neklaga nanaibu ikok thugai khibadu kaubiramloi iningthaugi chairak tu phangbadagi chadabana ibuksi pattattuna paijaba phauba ngamdrabada mantri machana purakliba khujin asi puthoktuna he miyoibagi khujin nahangna aibu wahanbani chairak phanghanbani ko haiduna sonjaduna numit taselakpa matamda kana amata khanghandana laba ithongna puthoktuna khujin asi iyada chiklaga umang thadoktuna patlan jingjau kaya landuna pairaga chafu saba amagi ingkholda hauriba hainau pambi amada paliba muntrik mullaba hainau sing adu ibuk thanna charage haiduna isin si kathokluba matamdadi khujin asi malem leimaide takhi madudagidi chafu saba nupaduna su mukta oiraboi ningduna khunjin khibani kokai tena wagi wari du tarambadigi ningthau adu saurap mamit langthoklaga lauraki aina nangi haukraba wari du liu tage haiba nattene khujin si kadaidagi kamdongna phanglakpano hangbani tenawa lamchaduna hairaklammi takchegi iningthau saba pumnamaksu tabiyudo mantri machana purakliba khujin asi mani mukta lalonba phatraba nupa amagi nupi atombigi khujinni tenawa ningthauna hanglaklammi kadaida leiba phatraba nupano hayo tenawa lamcha aduna amuk makha taraklammi haijage tabiyu iningthau haurai khana pangbada leiriba taibang miyoibana lanthokpa ngamdraba lairen gumbir ising samu mi saba ising sa singna pik thana leiraba pat amana ikoi koisinduna leiba nonglem laicing haina kauba mafam aduda leibani tenawa kokai gi wari du taraga mantri macha adu mana khalamba wakhal asapumba pungkai kai khre luhongdribi kumari sunattaba maugi singda chalabi nupi amabu matau karamna rajkumar amana luhongduna lauraga laibaki laimarembi hapkadagi tenawa kokai magi wari adu makha tage tawbada tenawa ningthau aduna mangak nomlaga tenawa lamcha aduda hairaki aisu haujik tada ningsinglai mantri macha khujil asigi mapudu maugi singda chalabi natte tongsing tu hau haudribi haibadi laisabini tenawa ningthaugi wadu tabadagi mantri machadu
मागी मक्सिलमलबा माइथोंग अदु मंगाल खरा लंगथोरकई मखा तारकपो ओइना तेनवा कोकाइना वारी अमुक लिरकई इनिंग थौ ननाई पा लांदुना कदाई कदाईदा अहाउब उहै वाहै तारिबगे हाइदुना कोइथी थिजदुना पाइजरकपदा मुक्ता ललोनबा फत्रबा नुपा असिना लैरिबा नोंगलेम लाइचिंगी अथेनबा सिंगदा थुंगजरुरे अमदी नुपा असिगी सुमहतनिंगाई ओइरबा मरिक चुमलबा हैरांग लैरांगना पिक थल्लबा हैकोल लैकोल अदु उबदा तिन चुमदुना पाइसिनजरुरे हाइरिबा मतम असिदा लैकोल असिदा मोटलबा तिंथौ मथक्ता थंबाल चाम निपानदगी हेना निंगथीजरबी मथोत कारकपी मानबी नुपी अमा चुबा मेटलदुना वाखल तौना खुजिन कपतुना लैबदु उजरमी ताइबंग मीना अखोय तेना वासिंगबु उबदा ngaubagumna aisu nupi adugi phajaba adu ubada ngauruduna koipai paiduna yengjarui as ining thau ibungo phajakreda nupi ado madudagi yengbagi penba naidrabi nupi ado sakhibi minai nupi ani thoraktuna pusinkhre mahakna phamlamba mafam aduda muktara karino ama tahawi haiduna nanaina khunduna pujaraklaga ining thauda kachabaduni matam aduda ining thauna ning thau aingondabu taibang migi kanadraba khujinbu katli haiduna thugaibi khiba ikok asi asuk kuiraba phawba laijogduna lairibasini madudagidi tenawa kokai adu momon tawduna masa ani phrang phrang khaptuna noklaga hairei ining thau mantri machana purakliba khujin asigi langla langjin puthokjarabanina ining thauna sabada lauthokpi khiba pigani haiba mana mathum ado nanaida pibiro do tenawa kokai wadu tabada tilliba tenawa sing adu wa launa noksilaklami singbadagi ningthogi loksing hainaribani tenawa kokai do angauba apangba tahankre khujin adugi mapugi langla langjin khara phanglabagi matungdadi mantri machana nupi masadu laurunabagi lambi adu takpinaba tenawa ningthau aduda haijerei gati pambai leitraba tenawa adu tenawa ningthau aduna maithong maksinna ingna tapna asumna hairaklammi mantri macha nahak aibu waruganu ai nahaki nateng tasengna pangningbani amadi pangsu panglibasini adubu muktala lonba leiriba mafam aduda nahakpu pusinbagi lambidi ai ngamloi adubu nahaki wakhal loksingdi oinaba wari ama samlapna lige taw nupi aduna leiriba sing adu yaunanaba pat adu lanthokwa haibasi oithoktabani pong hi tongduna chatlabasu tamthiraba isingi sa sing aduna hirakna handuna soidana thawai mangani aina hek khangba makhaidi hairage mafam aduda leiribasi nupa aduga mahaki nupi taruka manai masel kharaga amadi nahakna purakliba khujin adugi mapu adugani nupi adu lalonba nupa aduga matau sanaba samjaraba leibak amagi ningthaugi macha nupi ni nupi adugi phajaba aduda ngauraduna macha gumlabi kumari adubu magi nupi atombi oyu yadabadagi mafam aduda magi nupi sing aduna them noduna thamlibani nupi aduna hek yaba matamda magi nupi oina laugadoribani nupi adu matam chuppada mabu kanbinaba haiduna kana leibagi haina yengduna tengtha nawoina isorbu chena khurumjaribani masigi makhadi nahaki nathau oire isorbu chena thagona jaraga nupa na thodang yengjaruro mantri machadu maithong maksinna wa amata ngangdana uyungumna leptuna laikhre khujingi mapu adusu laibak amagi ningthaugi machanupine haiba adudadi mathwai kharadi haraujjarami madudagidi khujingi langla langjinsi takpirakliba tenawa ningthau tenawa kokai amadi atopa tenawa sing adubu ngamkhai leitana thagatpagi wahai hairamlaga tenawagi sabha adubu makok nona khurumlamlaga mafam adu thadokle mukta lalonbana leiriba mafam adu yaunanaba ahing nungthil leptana
चादा थक्तना असुम लाकपना नोंगलेम लाइचिंग उरकले सिंग मनाकी पाट मपान अदुदा लैरंबा सोंगलबा उमंग अदुदा हौरंबा करी उनो खंद्रबा लायोइरबा चावरबा उ पाम्बी अमगी मखोंगदा असुम फमलगा मतौ करमना पाट असि लांथोकलगा नुपी अदुगी मनाक यौगदगी हाइना वाखल तौई अमुकसु खुजिन अदु पुथोक्तुना येंगलगा लमदम तामना अंगावबगुमना सोइरो लोंदुना लैहौरिबा मताव अदु करमना लैरमगदगी हाइना खल्लुबदा ममित्तगी मपी तारई नुंगसिरबा मतावगी मसा उरई मंत्री मचादु करी तौगदगी हाइबा खनफम खंगदना साउरबु उजाव अदुगी मखोंगदा हिपलगा लैरिंगै तांजा अदुदा उचेक मचा सिंगना लाकना खोंगबगी मखोल अमा तारक लम्मी ए करी उचेक मसिदे करी खोखोंगने असिदे असी हाइदुना फुक हौगतलगा कोइलै लेदुना येंगलुबा मतमदा पाइबा तमजरिबा उचेक मचा अमदा यामना चाउरबा लाइरेन अमना मरै फी कामदुना चागदबगी तानाबदु उरई पाइबदी काबक हैजरदुना उचेक मचा अदुना मथ्वाई मांगनी पाखतना पाइजबा अवाबा तारबा उचेक मचा अदुगी महुमदा लैरिबा मचिन मनाउसिंगना मंत्री मचा अदुदा पाइबा तमजरिबा उचेक मचा अदुबु कनबीनबा खोंगलई मिनुंगसि लैबा मंत्री मचादुना उचेक मचा अदुबु कनबीरगे खल्लदुना लंगलबा थौरबा थंगसांग अदु सटलगा लाइरेन अदु हाटलगे हाइदुना लाइरेन तमना कोइसिलई मंत्री मचानी इसंग थौबा अदु उबदा लाइरेन अदुसु उचेक मचा अदुबु हुंदोकलमदुना समा लेंगमानबा लाकले हाइदुना लंबा पारगे खल्लदुना मंत्री मचादुबु पुमना योटलगे हाइबगी मतागुमना मख्यातु लाउना काथोक्तुना सोंगसिलक्लमी अदुबु सादा लांदा तेंकापता तेंदमदा थंगहाइदा पांदमदा कांगजैदा मुकनादा हैसिंगबा मंत्री मचा अदुना इराय लाइना थंगहाइ अमुक्ता लाइरेन अदु मको कख्रे मंत्री मचागी हैसिंगबा थंगहाइ अमुक्ता लाइरेन मको कक्तुना हाटलगा उचेक मचा अदुगी मथ्वाई कनबीबा अदुददी महुमदा लैरिबा मचिन मनाउसिंग अदुना नुंगाइना हराउना हौना लाउना खोंगलक्लमी मिकुप खरगी मतुंगदा नोंगलै नुंगसित अमगा लोइनना नोंग खोंगबगुमना अकीबा फंगलबा साहुम अमा तारए करीनो सिदी हाइदुना मंत्री मचा अदुना लाइरेन हाटलुबगी इन पुंगांग nganglaba थांगसांग अदु मसा ngakthokjanaba खुदुम चेना पाइदुना खोंफम चेना लेप्तुना लैरिङैदा चाउरबा सांगलबा ताइबंग मी चामगी मपांगल कनबा हिरेन हनबा कौबा उचेक अदुना मागी मचासिंबो हाटलिबनी खंदुना मंत्री मचादुबो हाटकदबगी ngang पाइसिलक्लमी उचेक अदुना पाइसिलक्पगी साहुमना उपाल वापाल सिंग अदु मरु फुक्तुना तुरे हाइबदा खाक्तना फ्रे हाइरमी चाउरबु उचेकतु उबदा मंत्री मचा अदुदी खोंगदगी तोन फावबा तु चुंखी मिकुप खरगी मतुंगदा करी थोलगदगे खंदुना थांगसांग अदु मखुत अनि चंगना चेना पाइदुना फिबम सिमलमी मिकुप खरदंग पंथरबदी नुपासी सोइदना हातपी खरनी खंदुना उचेक अमना महुमदगी लाउरक्लमी पाबा नुपा अदु हातपी गनो पाइबा तमजरिबा इनाउबु लाइरेन लाबसिना हातकदबगी तौबा अदुदा नुपा सिना थांगहाइ अमुक्ता लाइरेन मको कक्तुना इनाउगी थवाई कनबिरंबनी माबु हातपी गनु पाबा मचागी वाहै अदु ताबदगी हिरेन हनबदो अकीबा फंगलबा सक्तम अदु इते थख्रे मचागी थवाई कनबिरंबनी हाइबा अदुदा नुंगसीना मंत्री मचागी मनाक्ता चंगसिलगा हंगलक्लमी नुपा मी ताद्रबा सा कैतना थल्लबा सुक्लबा इसिंगी सासिंगना सौ साना लैरिबा पाटकी पाटपान सिदा नहाक करीगिदमक्ता लाकपनो नहाक नथ्वाई सोइदना मांगबा तारे हनखिनबा तौरो हिरेन हनबगी वादु तारगा मंत्री मचादुना थोखिबा वारी पुंबा लीदुना तमले अदुगा उचेक अदुदा मागी मतेंग पांगबिनबसु हाइजरई हिरेन हनबनसु मचाबु लाइरेनगी मखुत्तगी कनबिरंबा अदुदा लमन सिंगबा ओइना अंगंबा मतेंग पांगलगेसु हाइना खनख्रे
ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯄꯨꯔꯛꯂꯤꯕ ꯈꯨꯖꯤꯟ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯒ ꯍꯤꯔꯦꯟ ꯍꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯨꯝꯃꯤꯗꯣ ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯇꯦꯅꯋꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯕꯗꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯆꯦꯟ ꯆꯣꯡꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯑꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯡ ꯊꯨꯡꯍꯟꯗꯕꯗꯒꯤ ꯃꯇꯣꯝꯇ ꯁꯤꯖꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯅꯥꯏ ꯃꯁꯦꯜꯅ ꯁꯦꯟꯅꯍꯜꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯑꯣꯟꯗ꯭ꯔꯤ꯫ ꯃꯨꯛꯇꯥ ꯂꯂꯣꯟꯕꯁꯤꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯆꯨꯝꯃꯤ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯨꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯤꯡꯊꯧꯒꯤ ꯈꯨꯖꯤꯜꯅꯤ꯫ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯍꯥꯛ ꯈꯨꯖꯤꯟ ꯈꯨꯌꯥ ꯀꯛꯇꯦ, ꯏꯔꯨ ꯃꯥꯏꯊꯖꯗꯦ, ꯃꯁꯝ ꯃꯅꯥꯁꯨ ꯍꯥꯠꯇꯦ, ꯑꯅꯝꯕ ꯃꯇꯝꯗ ꯆꯥꯗꯦ ꯊꯛꯇꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯃꯁꯥ ꯃꯌꯦꯡ ꯀꯔꯤꯁꯨ ꯇꯥꯗꯦ, ꯀꯔꯤꯁꯨ ꯃꯣꯠꯇꯦ꯫ ꯃꯍꯥꯛ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯥ ꯑꯃꯃꯝꯒꯤ ꯈꯨꯖꯤꯟ ꯀꯛꯏ꯫ ꯆꯍꯤ ꯑꯃ ꯁꯨꯔꯗꯨꯅ ꯅꯣꯡꯃ ꯂꯩꯀꯣꯜꯒꯤ ꯇꯤꯡꯊꯧ ꯃꯊꯛꯇ ꯐꯝꯗꯨꯅ ꯈꯨꯖꯤꯟ ꯀꯛꯂꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯨꯛꯇꯥ ꯂꯂꯣꯟꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯨꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯛꯂꯝꯕ ꯈꯨꯖꯤꯟ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯊꯤꯔꯛꯄ ꯇꯦꯅꯋꯥ ꯅꯍꯥ ꯑꯃꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯅ ꯃꯨꯛꯇꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯍꯩꯀꯣꯜꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯝꯅ ꯍꯧꯕ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯐꯝꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯔꯛꯄ ꯋꯥꯔꯤꯒ ꯍꯤꯔꯦꯟ ꯍꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯆꯥꯟꯅ ꯆꯨꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯄꯥꯠꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯧꯔꯨꯔꯒ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯂꯤꯈꯨꯟ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯏꯇꯥꯎꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯆꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯧ ꯀꯔꯝꯅ ꯃꯨꯛꯇꯥ ꯂꯂꯣꯟꯕꯁꯤꯅ ꯃꯤꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯄꯥꯠ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯀꯔꯝꯅ ꯇꯧꯅ ꯆꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯔꯦꯟ ꯍꯟꯕꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ, ꯃꯨꯛꯇꯥ ꯂꯂꯣꯟꯕ ꯅꯨꯄꯥꯗꯣ ꯂꯂꯣꯟꯕ ꯈꯛꯇ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯩꯇ꯭ꯔꯕ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯍꯩꯔꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯅ ꯁꯥꯕ ꯀꯥꯡꯆꯦꯛ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃ ꯂꯩ꯫ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯄꯥꯠ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯏꯗꯨꯅ ꯂꯥꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯨꯛꯇꯥ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯈꯝ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯇꯝ ꯆꯥꯗꯅ ꯍꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯅꯍꯥꯛꯅ ꯅꯇꯥꯎ ꯑꯃꯗꯤ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯄꯟꯊꯕ ꯆꯨꯝꯗꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡꯒꯤ ꯁꯥꯁꯤꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯄꯥꯠ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯅꯣꯡꯂꯦꯝꯂꯥꯏ ꯆꯤꯡꯁꯤ ꯌꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯄꯨꯔꯛꯂꯒ ꯏꯇꯥꯎꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯁꯦꯡꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯍꯤꯔꯦꯟ ꯍꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯦ ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯅꯍꯥꯛꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯕꯒꯤ ꯂꯃꯟ ꯁꯤꯡꯕꯅꯤ ꯍꯥꯏꯅ ꯈꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯒꯦꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯨ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ, ꯑꯩꯒꯤ ꯅꯥꯡꯒꯜ ꯑꯁꯤꯗꯒꯤ ꯃꯇꯨ ꯑꯃ ꯐꯣꯏꯌꯨ, ꯑꯗꯨꯒ ꯃꯩꯕꯥ ꯆꯤꯡꯕ ꯃꯩꯅ ꯆꯨꯗꯨꯅ ꯃꯩ ꯊꯥꯎ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯍꯤꯡ ꯉꯥꯍꯤꯡꯒꯤ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯃ ꯊꯣꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯒꯅꯨ꯫ ꯃꯩꯈꯨ ꯑꯗꯨꯅ ꯃꯇꯨꯝ ꯇꯥꯁꯤꯜꯂꯗꯨꯅ ꯄꯥꯏꯈ꯭ꯔꯒ ꯄꯥꯠꯄꯥꯟꯗ ꯇꯥꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯍꯤ ꯑꯃ ꯑꯣꯟꯊꯣꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯍꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛ ꯀꯠꯄ ꯌꯥꯗꯦꯀꯣ꯫ ꯌꯥꯝꯅ ꯍꯟꯊꯅ ꯍꯦ ꯍꯥ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡꯗ, ꯍꯦ ꯍꯤꯔꯦꯟ ꯍꯟꯕ, ꯅꯪꯕꯨ ꯉꯝꯕꯅꯤ, ꯄꯥꯠ ꯑꯁꯤ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯜꯂꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯈꯣꯡ ꯌꯦꯠꯀꯤ ꯈꯨꯅꯤꯡꯅ
dang dang launa ahumlak thillu karisu khudong thiba thoktana matom ta chachaduna pat asi lanthok chagani hiren hanbagi wa aduda mantri machana pukning changna tarammi amadi hiren hanbana wa adu amuk makha taraklami nahakna hi tongduna chatlingaida isingi sasingna chong phanduna nangbu chagadabagi tawrakani matamduda nahak karisu nungsa thiruganu hithakta lairingai karisu khudong thiba nangloi sa nga thangta laiwana chingba karigumba amata changloi namthiraba hi adugi manam aduna punga ngakthok chagadabani panthadana nahak Rajkumari adubu puduna lau aduga mantri macha nahakna tonglakpa hi adubu kangphalda chingkhatlaga maiba chingba asengba mai aduna thau angangba maikhu onduna tarelak laina pairamlaga nahakna phoidatkhiba matudu onduna pop launa tarakani hairiba matu ado nahakna phoidatkhiba mafam adumaktada yungsinbiyu matam aduda ai soidana hingalakani karigumbada nahakna Rajkumari adubu laurure nataugi thawai kallagani haraukibadagi aina hairibasi kaukhrabadi ai soidana sirabani do pantharaganu mantri macha nupa macha laibak yengjaruro hai singlaba mantri macha aduna hiren hanbagi manangandagi matu ama phoidatlaga nung anina maiba singlaga matu adubu mai thaba matamda manam yamna namthikhraba maikhu thoraktuna matum tana patpalumda paikhraduna maya lising panba yamna phajaraba sanagi hi ama onkhre adugu pukchel chauraba hiren hanbado siduna takre madudagi di mantri macha adu hiren hanbana takpikhiba wa pumba amata chithadana hiren hanbana onba hi aduda tongkhatlaga yetki khuningna thinba matamda matomta himai chumjaduna matomta chachare mantri machana hithak aduda lairingai matam aduda yamna tamthiraba mamingsu khangdriba isingi sasingna mangonda chagadabagi yotkadabagi hotnaribasing adu akibegi masakni law khongduna ising imaidige khudum kuntra hena chongkhattuna masagi thauna phudokli adubu mantri macha adudadi karisu tawba ngamdre akiba poktraba mantri macha adudi kumhai amagumna yengkhre mitkup kharagi matungda karisu khudong thiba thoktana pat adu lan thoktuna nonglem lai singda thungkhre khonglei thuna yamna hai singna lona thopna Rajkumari adubu thi humduna unakhre nongmai henbi ado mantri macha adubu uba matamda yamna ngakna pakhatpa pokle mantri macha gi ingittagi wa langkari sungangdana mantri macha gi manakta changsilnduna nason pikna mahakpu amukta kanbinaba haijari wari sulli sangsitna sanaba yadabanina samlapna Rajkumari adugi manakta lakliba adugi wari liduna tahalle Rajkumari adusu wari adu taba matamda yamna harauna mantri machagi matung in hidugi matengna pat adu lanthorakle phana kuina masa pumba thaurina chena punchilambadigi thadorakpagumna nongai henbi ado yamna harau nungai jare maning tamna ningsa sor honba phangjare hiren hanbana haikibagi matung inna hi adu kangphan tamna chingkhatlaga mai thadokpa matamda maikhuduna hiren hanbagi phoidatkhiba matu adu onduna laimaida pop launa tarakle madudagidi matuduna mantri machana phoidatkhiba mafam aduda yungsinbadagidi hiren hanbadu hanagumna hingalaklami tawriba maong matau aduda Rajkumari adudi yamna ngakpana kham thengkhre nahan makhai mabu kanbinaba isorda mikup khuding thongni jabagi mahai adu phangjare isorna mahakpu kanbire khanjaduna yamna harau nungai jare mantri macha adu mamittagi mapi leptana sintha hiren hanbagi makhong sokna laigumni khanna hairaklammi nahakti aigi mitna uba isorni Rajkumari gi punsi kanbibasu nahakni aduga itaugi thawai kanbibasu nahakni aduga aibu nupa macha thongna hapibasu nahakni
ꯅꯍꯥꯛꯁꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤꯗꯃꯛꯇ ꯄꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯔꯦꯟ ꯍꯟꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯨ ꯍꯔꯥꯎꯅ ꯃꯍꯨꯝꯗꯒꯤ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯦ, ꯑꯗꯨꯒ ꯎꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯀꯌꯥꯁꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯔꯦꯗꯣ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯃꯪ ꯑꯗꯨꯒꯤ ꯋꯥꯡꯃ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯅꯅ ꯀꯥꯏꯅꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯀꯣ ꯍꯥꯏꯅ ꯍꯤꯔꯦꯟ ꯍꯟꯕꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯃꯍꯥꯛꯅ ꯍꯦꯛ ꯎꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯥꯕ ꯇꯨꯝꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯃꯇꯥꯎꯅ ꯂꯩꯍꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯈꯨꯖꯤꯜ ꯃꯄꯨ ꯑꯗꯨ ꯄꯨꯔꯛꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯇꯥꯎꯅ ꯂꯥꯏ ꯇꯣꯡꯍꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯊꯨꯡꯂꯔꯕꯗꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯂꯥꯡꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤꯒꯤ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯎꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯌꯦꯡꯂꯨꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯂꯥꯏꯒꯤ ꯃꯆꯥꯗꯨ ꯃꯉꯥꯏ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯃꯍꯧꯁꯥ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯆꯣꯏꯔꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯥꯎꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯄꯥꯟꯖꯤꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯏꯔꯨ ꯁꯦꯡꯅ ꯃꯥꯏꯊꯖꯍꯟꯗꯨꯅ ꯐꯤ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯍꯜꯂꯦ꯫ ꯇꯥꯡꯒ ꯂꯥꯀꯣꯏꯗ ꯐꯝꯍꯟꯗꯨꯅ ꯀꯕꯣꯛ ꯍꯩꯕꯣꯛ ꯀ꯭ꯋꯥ ꯇꯥꯡꯒ ꯃꯩꯔꯥ ꯃꯦꯡꯀ꯭ꯔꯨꯞ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯀꯟꯗꯨꯅ ꯁꯦꯡꯗꯣꯛꯇꯨꯅ ꯄꯨꯖꯥ ꯇꯧꯔꯗꯨꯅ ꯀꯠꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯇꯔꯪꯗꯔ ꯔꯥꯖꯀꯨꯃꯥꯔꯤꯗꯔ ꯌꯦꯡꯗꯨꯅ ꯍꯥ ꯅꯣꯡꯗꯝꯕꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯤ ꯄꯨꯝꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯪꯒꯨꯝꯅ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯒꯅꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒꯅꯤ, ꯁꯣꯏꯗꯅ ꯉꯥꯎꯕ ꯐꯔꯒꯅꯤ꯫ ꯃꯥꯏꯕ ꯄꯥꯟꯖꯤꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯂꯦ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯒꯨꯝꯅ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤꯕꯨ ꯃꯇꯥꯎꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯅꯤꯡꯅꯕꯒꯤ ꯆꯦꯠꯂꯕ ꯃꯔꯤ ꯑꯃꯅ ꯏꯇꯥꯎ ꯍꯥꯏꯅ ꯅꯨꯡꯁꯤꯅꯅ ꯀꯧꯅꯔꯒ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯀꯔꯤꯁꯨ ꯄꯥꯝꯃꯨꯗꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯥ ꯄꯤꯈꯤ꯫ ꯑꯃꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯗꯨꯁꯨ ꯐꯝꯊꯣꯟ ꯀꯥꯍꯟꯈꯤ꯫ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥ ꯀꯣꯏꯔꯛꯄ ꯃꯔꯨꯞ ꯑꯅꯤꯗꯨꯕꯨꯁꯨ ꯑꯉꯝꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯀꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤꯕꯨ ꯄꯨꯔꯗꯨꯅ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯁꯥꯃꯨ ꯕꯖꯥꯏ ꯕꯦꯡꯒꯨꯜ ꯈꯣꯡꯗꯨꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯣꯡꯃꯥꯏ ꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯤꯟꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯂꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯔꯨꯞ ꯍꯥꯠꯄ ꯃꯨꯛꯇꯥ ꯂꯂꯣꯟꯕ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯥꯠꯀꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯔꯤ ꯋꯥꯁꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯍꯤꯡꯖꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯑꯣꯟ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ
मचानुपी राजकुमारी नोंगाई हेनबीबु थाजख्रे अदुगी सुमथक्ता मरुप निंगबा मंत्री मचा अदु इकाई खुमनबु उत्तुना लेबाक अदुगी निंगथौ अदुना मना मथुम चाउना पिरम्मी लोइनना ममांगी मपोक लांगोन अमदा नुंगसी वाइथुंगना खिद्रबा राजकुमार अमदी राजकुमारी मखोय अनिदु हंदकी मपोक लांगोन असिददी नुंगसी वाइथुंगना दुना याइबी मरांग कायना पानख्रे इनिंगथौगी ममोमलोय अमत्ता पोक्सबी नहाक्ति राजकुमार अहाकी थंबाल ने थंबाल राजकुमार की थंबाल